ꯒꯤ ꯂꯝꯗ ꯃꯔꯨꯑꯣꯏꯅ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝꯁꯤꯡꯗ ꯍꯧꯖꯤꯛ ꯇꯧꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯌꯥꯝꯅ ꯇꯣꯏꯅ ꯇꯧꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯛ ꯈꯨꯜꯂꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯅꯥꯠ ꯀꯜꯆꯔꯗ ꯌꯦꯡꯉꯛꯄꯗ ꯃꯤꯌꯥꯝꯅ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯃꯔꯤꯡ ꯃꯔꯥꯡ ꯑꯣꯏꯅ ꯎꯍꯟꯕ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯒꯤ ꯁꯦꯜ ꯊꯨꯝ ꯐꯤꯕꯝ ꯑꯁꯤꯗꯁꯨ ꯍꯦꯟꯅ ꯁꯣꯛꯆꯜꯍꯟꯕ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝ ꯃꯌꯥꯝ ꯑꯃ ꯎꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯤꯐꯝꯅ ꯏꯅꯥꯠ ꯆꯥꯎꯈꯠꯄ ꯂꯨꯆꯤꯡ ꯏꯌꯣꯡꯁꯤ ꯁꯦꯝꯕꯤꯔꯝꯂꯒ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯄꯣꯛꯄꯒꯤ ꯁꯤꯕ ꯐꯥꯎꯕꯒꯤ ꯊꯧꯔꯝꯁꯤꯡꯁꯤꯗ ꯌꯥꯔꯤꯕ ꯃꯈꯩ ꯑꯍꯦꯟꯕ ꯃꯆꯠꯁꯤꯡ ꯇꯣꯠꯁꯤꯟ ꯌꯥꯟꯁꯤꯟꯗꯅꯕ ꯑꯃꯁꯨꯡ ꯁꯦꯜ ꯀꯥ ꯍꯦꯟꯅ ꯆꯪꯍꯟꯗꯅꯕ ꯍꯥꯏꯗꯅ ꯍꯧꯈꯤꯕ ꯆꯍꯤ ꯑꯃꯁꯤꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯀꯟꯅ ꯍꯣꯠꯅꯖꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯊꯧꯔꯝꯗ ꯇꯧꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯑꯁꯨꯛ ꯀꯟꯅ ꯃꯤꯌꯥꯝꯒꯤ ꯀꯦꯝꯄꯦꯟ ꯑꯗꯨꯒ ꯂꯩꯔꯤꯕ ꯀꯦꯟꯗ꯭ꯔ ꯅꯤꯐꯨꯃꯛꯁꯤꯗ ꯃꯤꯌꯥꯝꯒ ꯈꯨꯠꯁꯝꯅꯗꯨꯅ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯟ ꯈꯨꯟ ꯄꯨꯝꯅꯃꯛꯇ ꯃꯥꯁ ꯀꯦꯝꯄꯦꯟ ꯆꯪꯁꯤꯜꯂꯤꯕ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯔꯤꯕ ꯃꯦꯗꯤꯌꯥ ꯀꯦꯝꯄꯦꯟ ꯇꯧꯔꯤꯕ ꯈꯕꯔ ꯀꯥꯒꯖꯗ ꯅꯨꯡꯇꯤꯒꯤ ꯏꯔꯤꯕ ꯗꯤꯁꯀꯁꯟ ꯑꯋꯥꯔ ꯃꯌꯥꯝꯗ ꯍꯥꯏꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝꯁꯤ ꯊꯑꯣꯏ ꯋꯥꯑꯣꯏꯗꯅ ꯃꯤꯌꯥꯝꯁꯤꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯈꯟꯕ ꯃꯑꯣꯡꯗ ꯂꯨꯍꯣꯡꯕꯗ ꯏꯁꯥꯅ ꯇꯧꯅꯤꯡꯕ ꯃꯑꯣꯡꯗ ꯇꯧꯁꯜꯂꯛꯄ ꯑꯩꯈꯣꯏꯒꯤ ꯀꯨꯟꯗꯣ ꯄꯔꯦꯡ ꯂꯦꯡꯕꯗ ꯁꯅꯥꯒꯤ ꯀꯨꯟꯗꯣ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯩ ꯀꯦꯛ ꯀꯛꯄꯤꯒꯅꯨꯅ ꯃꯤꯌꯥꯝꯅ ꯍꯟꯅ ꯍꯟꯅ ꯑꯄꯤꯜ ꯇꯧꯔꯛꯄꯁꯤꯐꯥꯎꯗ ꯀꯦꯛ ꯀꯛꯁꯜꯂꯛꯄ ꯑꯗꯨꯗꯒꯤ ꯐꯤꯖꯪ ꯄꯥꯛ ꯆꯥꯎꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯑꯍꯦꯟꯕ ꯆꯥꯗꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯄꯩꯁꯥ ꯌꯥꯝ ꯆꯥꯎꯅ ꯊꯥꯗꯔꯒ ꯇꯧꯒꯦ ꯌꯥꯎꯅ ꯇꯧꯕ ꯃꯇꯥ ꯑꯁꯤꯗꯤ ꯃꯤꯌꯥꯝꯕꯨ ꯊꯑꯣꯏ ꯎꯁꯤꯠꯇꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯏꯌꯣꯟ ꯑꯃꯗꯤ ꯃꯤꯌꯥꯝꯅ ꯂꯧꯖꯩ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯦ ꯃꯇꯨꯡ ꯃꯈꯥ ꯇꯥꯕꯗ ꯑꯇꯩ ꯃꯤꯌꯥꯝꯁꯤꯡ ꯁꯧꯒꯠꯄꯤꯒꯅꯨ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏ ꯈꯨꯟ ꯈꯨꯟꯗ ꯂꯩꯕꯤꯔꯤꯕ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡ ꯀ꯭ꯂꯕꯁꯤꯡꯅꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯑꯗꯨꯒ ꯏꯌꯣꯟꯅꯁꯨ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯤꯠꯌꯦꯡ ꯆꯪꯖꯒꯅꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯏꯌꯣꯟꯁꯤ ꯑꯩꯈꯣꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯑꯀꯜ ꯑꯔꯤꯡ ꯁꯤꯡꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯧꯖꯈꯤꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯃꯗꯨ ꯃꯈꯥ ꯇꯥꯅꯁꯨ ꯇꯧꯖꯔꯣꯏ ꯇꯧꯕꯇꯕꯨ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯏꯌꯣꯟꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯒꯨꯝꯕ ꯏꯍꯧ ꯑꯁꯤꯗ ꯁꯧꯒꯠꯄꯤꯕ ꯑꯗꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯄꯤꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯠ ꯀꯜꯆꯔ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕ ꯑꯣꯏꯅ ꯑꯁꯤꯒꯨꯝꯕ ꯇꯧꯍꯩꯗꯕ ꯃꯆꯥꯛ ꯃꯌꯥꯝꯁꯦ ꯑꯁꯤꯒꯨꯝꯕꯁꯦ ꯃꯈꯥ ꯇꯥꯅ ꯇꯧꯕꯤꯒꯅꯨ ꯑꯗꯨꯒ ꯇꯧꯈꯤꯕ ꯃꯤꯁꯤꯡꯅꯁꯨ ꯏꯁꯥꯅ ꯈꯪꯅ ꯃꯤꯌꯥꯝꯗ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯈꯪꯍꯧꯗ꯭ꯔꯦ ꯎꯍꯧꯗ꯭ꯔꯦ ꯍꯥꯏꯕꯅꯆꯤꯡꯕꯗꯨ ꯁꯦꯡꯗꯣꯛꯄꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯕꯨ ꯍꯦꯟꯅ ꯚꯥꯞ ꯇꯥꯍꯟꯕꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯌꯥꯝ ꯍꯨꯝꯅ ꯆꯪꯁꯤꯜꯂꯤꯕ ꯏꯍꯧꯁꯦ ꯌꯥꯝꯅ ꯃꯔꯤꯡ ꯃꯔꯥꯡꯕ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕ ꯑꯣꯏꯕ ꯐꯤꯕꯝ ꯑꯗꯣ ꯑꯗꯨꯗ ꯇꯥꯔꯒꯅꯤ ꯍꯥꯏꯅ ꯃꯤꯗꯤꯌꯥꯁꯤꯡꯒꯤ ꯊꯣꯡꯗ ꯑꯩꯈꯣꯏꯒꯤ ꯏꯌꯣꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯔꯤ